Yango bungi mapam amada security force na mortar sing amasung IED thengnabadagi akoi mapam chana pokhaihankhre oza siki akoi gi border gi akoi gi Indo Myanmar gi ngamkhai paring gi thoiba wathok ai batare mamangda akoi khulai paiba singna dum la aga yot huran ki ba yot today amba get today amba masi dum chatharaga la ngarang makto so koi hairiba thengnari ba khutsu khulai sing ai batare bom singse koi kadai dagi lakpano kamain toroga tawraibano mafam aduda koi gi ngamkhai paring borders mapa sida security leitabra karam matamda kanana kamain tawraga thamlaklibano security lapses leibagira natragana khanghautabra yamna checksina koi gi checksin gadaba mafam sida irai laina nongalaga security force na koi gi masigumba bom leiramba thengnare mafam chana pokhaihankhre ba wafam se sum itatana taba aduga numidangda yo get to the aga koi khariba pillar se to the aga yot sing huran gre haiba sigumba pause ozata singna yamna sensitive oiba mafam da sigumba gi wathok thogdok ama tabasi kamain tawbuno security gi koi gi lapses leibagira natragana yengsilhawdabra to kari karamba mawongda kamain toro thokleibno aijo za kamain thamini sana khigi Indo Myanmar border se 398 kilometers se akhoi se leriba kano open ni hajab tariko hojik leri 10 kilometers fencing ama more me ada another 30 kilometers additional 30 kilometers ama tawni na hai adu to ba ka sida khoi hai base single layer fencing ni aduga hybrid electronic adagi yamna hai ki ba home minister na hai ki me am do madu ground di ude akhoi sum photo jamatam dadi adu mi amna ka aga haibadi masigi fencing khara toy me am se mi amna ilai lai na bat ka ga akhoi gi tara man du kra na business to ba ya ba mo do uri yam nan da ba whereas akhoi gi je Bangladesh ta lai ba adagi Pakistan da lai ba si 3 layer fencing ne yam nan na adu laidung di hulaga jang ta di ya da aduna akhoi hojik to batam se paisa he manghal laga khana to biu fajana to biu masigi se akhoi da sisu wai capture government da lai wai capture government na aduga Manipur gi leri MP ahumna masi phajana rest tawga fencing se maming degi nataba tawri gi habam na khoi fencing da tawga myam se basi command control company based security habi support asabra khalgi battalion myam na company ama se major amna command to ni aduga mo company captain na ha mana aduga mana ngahang hak chatlaga sum yeng mani adu man lai company base ni company base ne ura pati nungdang da chang payani ade hybrid group siksa chakha kan ngahalaga arun balambi mu chang payani plus akoi gi jungle gi terrain haibam su dai bani open na tamni na u mam de chang apa matam da mo ni su uroi aduna masigi khal mathen mayam se tani chamham ne lising amani aduna anything to border gi akoi pillar su to bayani adigi kano da su bom thanam basu yani mi cha tok ta si ju yani karigumba thabak afaba se phajana tawgi tawgadabadi yam jami aduna masigi company based system jamani fencing do phajana tawbama ani subda company based akoi gi samra phana ngai bese masing se phajana nga ke hadi moina habda battalion another additional battalion se tara gumba hengatpa tara hasi yam yame adi se 7,000 gumba hengatpa 10,000 gumba hengadadi yani adu masigi la tawdrenga da mamang da akoi hauji panar base Manipur police ki hana Sri Anbren Singh government ni ngaida Manipur police ki kado si masih henggalan ba aduga IRB masih henggalan ba madu da su kade local kado si kaido hakada khudi maksa sare phana loin to bani na Manipur government ge control da leita bani na ajana khambang de aduna Manipur police ki su high basics da Manipur government na additional bill sing tarang ba hegaba batabda kada gadi haibase masigi wakhalo ju changbada kanani haibasima habet ngasigi si haraga khudul chaba lawjage adu akhogi border sidi ra akhogi bayai mi khu thok ke bayai tongada bayam yami haiba yam se Padana
ꯑꯣ ꯑꯣꯖꯥꯒꯤ ꯏꯟꯇꯔꯅꯦꯠꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯑꯣꯖꯥ ꯑꯩꯉꯣꯟꯗ ꯇꯠꯄ꯭ꯔꯥ ꯑꯣꯖꯥꯒꯤ ꯏꯟꯇꯔꯅꯦꯠꯇ ꯈꯔ ꯑꯩ ꯑꯃꯨꯛ ꯍꯣꯡꯗꯣꯛꯀꯦꯀꯣ ꯑꯣꯖꯥ ꯌꯥꯅꯤ ꯍꯣꯞꯇ ꯍꯣꯡꯗꯣꯛꯀꯦ ꯑꯣꯀꯦ ꯑꯣꯖꯥ